Hi ma'am, ahan mamaktada kanglay mubang channel gi maikay ma'am taram nokchari ma'am ngasi video anauba ama puduna lakjare ado ma'am ngasi gi video se ngtang aise harauba amsu oye kaigino matamda aigi YouTube tawjarakpase tha ani chap chana sujare ado aigi YouTube se monetize tawre haitare ma'am na ꯅꯨꯡꯁꯤꯕꯤꯕꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯌꯥꯝꯁꯤꯅ ꯑꯩꯒꯤ ꯊꯥ ꯑꯅꯤꯗ ꯑꯩꯒꯤ ꯌꯨꯇꯨꯕꯁꯦ ꯃꯣꯅꯤꯇꯥꯏꯖ ꯇꯧꯕ ꯉꯝꯖꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯌꯥꯝꯅ ꯃꯇꯨꯡ ꯇꯥꯔꯛꯄ ꯚꯤꯗꯤꯑꯣꯁꯤꯡꯗꯁꯨ ꯃꯌꯥꯝꯅ ꯑꯗꯨꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯅꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯗꯨꯝ ꯉꯝꯂꯤꯕ ꯃꯈꯩ ꯍꯣꯠꯅꯖꯒꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯡꯁꯦ ꯉꯥ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕ ꯌꯥꯎꯋꯦ ꯑꯗꯨ ꯉꯥꯁꯦ ꯆꯥꯖꯔꯛꯑꯒꯦ ꯇꯧꯕꯅꯦ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯁꯤꯗ ꯇꯨꯡꯍꯟꯕꯤ ꯑꯆꯧꯕ ꯑꯃ ꯂꯩꯔꯦ ꯇꯥꯎꯕ ꯑꯗꯩꯗꯤ ꯁꯤꯗ ꯌꯦꯟ ꯈꯔ ꯌꯦꯟ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯑꯁꯤꯗ ꯉꯥ ꯔꯧ ꯃꯆꯥ ꯃꯆꯥ ꯇꯥꯎꯕꯗꯣ ꯑꯗꯨꯃ ꯂꯩꯔꯦ ꯑꯁꯤꯅ ꯃꯍꯤꯁꯤꯡ ꯃꯥꯒꯤ ꯌꯦꯟ ꯊꯣꯡꯕ ꯃꯍꯤ ꯉꯥ ꯊꯣꯡꯕ ꯃꯍꯤ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ ꯃꯌꯥꯝ ꯏꯪꯊꯝꯊꯥ ꯆꯪꯕꯁꯤꯗꯤ ꯌꯥꯝ ꯕꯦꯔꯥ ꯀꯥꯏꯗ ꯑꯗꯣ ꯉꯁꯤꯒꯤ ꯑꯍꯥꯟꯕꯒꯤ ꯆꯥꯕꯁꯤꯗꯤ ꯑꯊꯣꯡꯕꯁꯤꯗꯤ ꯍꯥꯟꯅ ꯍꯧꯔꯛꯑꯒꯦ ꯔꯧ ꯑꯊꯣꯡꯕꯁꯤ ꯍꯥꯎꯅꯤ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯦ ꯍꯥꯎ ꯉꯥꯅꯤꯅ ꯈꯔ ꯌꯦꯡꯉ ꯆꯥꯔꯛꯀꯦ ꯅꯠꯇ꯭ꯔꯗꯤ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯧ ꯃꯥꯟꯗꯦ ꯍꯥꯎꯅꯤ ꯍꯥꯎꯋꯦ ꯃꯤꯉꯧꯕꯤ ꯆꯥꯅꯤꯡꯉꯦ 와우 아 얘 좀 떠올게
ꯉꯥ ꯃꯍꯤ ꯆꯥꯔꯦ
ꯑꯗꯨ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯔꯦ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ